Pausedi yung papoy bamaroy pa pau kharab de togjeri. COVID Laichat Manungsida Docter-Nurse happagi Mahutta atoppa thbk Louduna Leire. Malemda kinaraba COVID-19 ki Laichat na state asida angak papangna saithing piraba matam asida Manipur government na health sector da award pa leiriba doctor amasung nursing happagi Mahutta atoppa department ki recruitment sing tawraga leire. Thawuk asi government na health sector mirai bani haina MPCC vice president su oiriba ex-MLA M Hemantana phangdokre. Impal ki Congress bapan da ngasi pangthokpa paugi mifam amada M Hemantana hai state asida COVID-19 thengnaba State Health Department na biyamda pifam thokpa amasung phanganpham thokpa facilities sing pibagi Mahutta awareness biduna leiba asina di Laichat asi thengnaba ngamloi. Chahi amagi mamangda hojik leiriba government asina cabinet mifamda puthoktuna health sector da award pa mayuknariba doctor chahum amasung nurse samasukna taruk laugani haina warip laukraba ngasi phawba thabak oina pangthoktana leire. Karigumba award pa mayuknariba doctor amasung nursing asi recruit tawrabade COVID care center amasung tongan ba health sector singda doctor leitabada ki miyamna awa pa mayuknariba ase kharamakhi ko khanba ngamgadabane. Masigi mathakta doctor amasung nursing ki team sing khungangda mobile team oina thadoktana miyam ki mathok taba health camp sing pangthokpa yai haina Hemantana phangdokhe. Magna hai miyamna ana ayek jawroklaba matam da ana banasu hospital satpa kinare. Patient sing nasu doctor kiraba amasung doctor nasu patient kiraba matam asida state government anoba pambai ama puthokna miyamgi haksel yengsinba ngamlabade madu afaba oigane. Mahakna makhatana haike COVID Laichat na topam khangtrapa matam asida health minister haptaba asi nungaitaba phawi Chief Minister Health and Family Welfare gi thabak yengsiliba asigi Mahutta health ki knowledge matik chana leiba bi amabo minister oina haptuna Laichat asigi matangda hena kanda yengsinanba mathau tai haujiksu government asida minister amagi pham hangle atoppa pau amadana Englishing amaga sa panukumdra mangagi emergency aduk mapung phana constitution na yade haina lakthukna ba tharakpa case ki paukhum piraknaba esina center da khangankre Sahi marfu dramari surabi nupi amana Englishing amaga sa panukumdra mangagi emergency gi proclamation adu mapung phana constitution yade haina lakthukna ba tharakpa case amagi paukhum piraknaba Supreme Court na ngasi center da khangankre Maki case adu tabagi ayaba piraduna Justice S.K. Kaul lusing bench aduna hai Apex Court asina sahini phumanga haukraba emergency lauthokiba adugi validity adu khanagane Aikhoina hojik aruba phibam ama leire emergency asi thokloidaba karigumba phibam amane asigumba sangkraba matam asida karamba relief fiba yabagi aibadu top court asina yengpatai Petitioner Bira Sarin ki maikaita lepkiba senior advocate Haris Self na hai emergency adu aran bani amasung constitution da achoba sokan kiba amane maduna maram oidun thakaya miyam ki hak manghanke emergency adu Englishing amaga sampan umdramang agi June kun mangage ahing yawgada pa minute khar ki mamang da president Fakhruddin Ali Ahmad na matam adugi prime minister Indira Gandhi na lusing ba government ki recommendation amaga makhaponda lauthoraki bane proclamation adu amuk Englishing amaga sampan umdra tarit ki March da revoke tawki self na hai emergency matam da case thariba asina awaba mayuk naki amasung court na matam adu da mahak na mataw karam na awaba nangkibagi aibadu yengbigadabane emergency ki matam adu ki government authority sing na tahulakba miyut minay adu da mahak amasung mahak ki mapuroy ba victim oiki haina case adu tharaklibana haike thadagi halakliba China gi spacecraft prithibi tamna pairakpada ahanba mamai chumbagi thabak maipakna chathakre Thalai maida taduna lainungi amasung mathaki sample khomlaga prithibi tamna pairakhiba China gi changi mangasoba spacecraft ngasi ahanba oina mamai chumthopagi thabak maipakna tawkhre haire Haukiba sahi nipu manga romsida ahanba oina prithibi da thagi sample puthokadoriba orbiter returner apunba adu ngasi Beijing gi matamda ayupung 13 minute 16 chatpada mamai chumthokhi Masigi thabakasi 25N engine anikak second kunipan from start tawraga chathagi bani haina China National Space Administration CNSA na haike thagi sample puriba orbiter returner upon bagi system punamak yamna fana leiri haina CNSA na haike orbiter returner upon ba asi prithibi tamna pairakpa achaba matamda amuk haidoknagani aduga sample puriba returner asi awang China gi Inner Mongolia Autonomous Lamdamgi CG1 banner da landing tawari haina thajari orbiter ama lander ama ascender ama amasung returner ama na saba changi mangasuba probe asi aukiba November 13 da launch tawkibane lander adu aukiba tang amada thagi Oceans Prosillarum gi Mons
Ramkar soft landing tauke drill amasung robotic armna sample khomduna chil tauraba matungda hokibetang homda ascender adu thal emaidage paikhelak orbiter da dok tokibane sangi manga suba asi hokiba sahi nifu henbasida prithvi ki ahan bathagi sample khombagi mission oire masiki mamangda United States da masiki mamangda United States na thada mi thaduna sample khomge Soviet Union chu makhoigi spacecraft amathada landing toholaga amuk prithibida haktengna pairakhe sanabagi pau amada Messi na Wakhal Leitadraba Barcelona Livante ki mathakta mai pakhankhre Lionel Messi na thawai wajaraga leiriba Barcelona bu Catalan club ta sarang khoirang naraba chaiwal ama khanglakba matungda lairam kiba tension adubu nemthana bakarang sana kiba La Liga da home da Livante ki mathakta ama sunoda mai pakpa phangankhre Barcelona game adubo laksillaga sanaki adubo Messi na friend kai di jongdagi pirakpa through ball ama lauksillaga amasung umraga taruk suba minute ball do kauksin bida athapa post palaga net manung de sankhitriba phawgade goal gi mamangda makhoigi composer kehandana thambangam kide Argentina asina Barca gi andak kuiren heda Cadiz amasung Juventus ta maithiba piki bagi China kokhallatun yamna harau manduna makutu khudum taraga atihan thinkat ke Barca na Livante player son ki maiketi ki aroibu oina kaukhiba Bori amara Samuel umtiti da handball taramba yai haiduna matam thenglakanda bar review omatokhibidu ki nathok hawraduna point ahummak tudi adumak phango pangamke ball adudi keeper Mark Andre ter Stizen ki khudda takhe mai pakhiba aduna Barca bu game 13 sanakraba matungda point 18 phanglaga table da nipan suba kakhat ankhre amade leader Real Sociedad amasung anisuba mafam da leiriba Atletico Madrid ka khenariba point mapanda naksilankre Livante di yamna kanna khonaba makhoi thauna andaba squad ama leiba aduga ningthinadi sanaba oibanin aikhoi makhoi ki meuk taksinaba laknaba da matam punapta awaba oige aikhoi kuitriba chaul kharsida defensive ta fagal akle amasung aikhoina goal chanba yaba chance pam semki aina Barca left back Jordi Alvana aike laibak phabadi aikhoina chance sing dugi manungda amati goal onthokpa ngamki amasung point om phangke nagna credit asi player puramakna ngasi de khomkhom sen lepna ki oibana team da pibi batai Govindas Konthoujam na MPCC ki president Oire luraba tanpam da thawang sinarakpa aibasi taraina logde Govindas AICC All India Congress Committee ki General Secretary KC Venugopal na press da thadorpa serol amada Bisnupur Assembly Constituency ki MLA Govindas Konthoujam bokhudatagi MPCC Manipur Pradesh Congress Committee ki anuba president Oire hane lauthokre Bisnupur Assembly Constituency da ki tam taruklak MLA oina mai palakraba amasung tongan ba government sing da cabinet minister oina humlak sarp yara khraba amade CLP Congress Legislative Party ki chief whip su oikraba Govindas Konthoujam na Housing MPCC ki president Thawburiba MO Kendro ki mot chilagane Baragasi da sex determination testing pangthoklamba Docter Matei Manao phare Gurugram ki sector 22 da hangba private clinic amada red chathabada Docter Matei Manao ama lona jadaba Puknunggi Leire Angang Nupani Nupini khngnaba testing pangthoklambagi maral da phare aina police na nithoga barmita phangdokre PNDT Nodal Officer cum Medical Officer Adel Gupta na Lusingba District Health Department ki team amana nomaijing namita mantra care and diagnostic center da red dauke red aduda team aduna diagnostic center adudagi sel oina lupa lising yakai phake center adugi doctor ani amasung makoi pumateng pangliba penki amasung Hariram na sasinaba miron binupi amadagi mahake Puknunggi Angang ki sex lepthoknabagi ni haiduna lupa lising yakai lauke thajaba yaba akaknaba pau ama phangbadagi health department ki team na sasinaba miron binupi adu private clinic aduda customer malalaga thajanke magna penki amasung Hariram unake makhoina mangondagi lupa lising yakai lauke amasung mangonda Dr. Sumit Senegal ki phone number pike Madugi matungda sasinaba nupi aduna team aduda mahakpo nonghajing namita sector 22 da laiba diagnostic center aduda laknaba hairakle aina khanganke team aduna haibasing punamak magna inki amasung haki ultrasound center aduda Dr. Avarna Singarna conduct tauke center aduda taukhibasing adu nupi aduna team aduda tamke amasung mahaki paukhum aduda jumpham oirka team aduna center aduda red tauke amasung maral leiraba miyoising adudagi lupa lising yankai laukhatki aire Free Natal Diagnostic Techniques PNDT Act amasung Medical Termination of Pregnancy Act ki chanaba section singi makada Docter Matei Manao amasung makoi pumateng pangliba miyoy ani ki mayokta
केस अमा पलाम भिरा पुलिस स्टेशन दा रजिस्टर तौखरे हाइना पुलिस की स्पोकपर्सन अमना फंगदोखे अरुबेद कंटेंट सिंग असिगी मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबा पुनमक पथागचरी लोइना चैनल असिन अतुम तखानरबदी सब्सक्राइब लाइक एंड शेयर तौबा काउबी गनु पुनमकपु अमुक हन्ना थागचरी।